ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯕꯅꯣ? ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯇꯥꯟꯕ ꯑꯗꯨꯕꯨ ꯄꯩꯁꯥ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯕ ꯈꯪꯅꯤꯡꯕꯁꯤꯡꯒꯤꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯄꯩꯁꯥ ꯄꯥꯏꯗꯕꯒꯤ ꯑꯍꯥꯟꯕ ꯃꯔꯝ ꯔꯣꯡ ꯐꯣꯔꯃꯨꯂꯥ꯫ ꯑꯗꯣꯝ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯁꯨꯡꯂꯦꯝꯗꯤ ꯂꯦꯝꯗꯦ꯫ ꯃꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯂꯥꯟꯕꯅ ꯑꯣꯏꯕ ꯌꯥꯏ꯫ ꯂꯥꯟꯗꯕꯗꯤ ꯃꯥꯟꯕ ꯑꯗꯨꯕꯨ ꯂꯥꯟꯗꯤ ꯂꯥꯟꯕ ꯐꯣꯔꯃꯨꯂꯥ ꯑꯗꯨꯗꯤ ꯏꯟꯀꯝ ꯃꯥꯏꯅꯁ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯏꯀ꯭ꯋꯦꯜ ꯇꯨ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯁꯤꯅꯤ꯫ ꯑꯗꯣꯝꯅ ꯄꯩꯁꯥꯗꯤ ꯃꯌꯥꯝ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯥꯟꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯏ꯫ ꯃꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯄꯩꯁꯥꯗꯨ ꯏꯟꯚꯦꯁꯠ ꯇꯧꯏ꯫ ꯑꯝꯇ ꯂꯦꯝꯍꯧꯗ꯭ꯔꯒꯅ ꯏꯟꯚꯦꯁꯠ ꯇꯧꯗꯦ꯫ ꯃꯁꯤ ꯉꯁꯤꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯊꯣꯛꯂꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯁꯨ ꯌꯥꯎꯅꯔꯤ꯫ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯇꯨꯡꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕꯒꯤꯗꯃꯛ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯦ꯫ ꯑꯗꯨꯗꯤ ꯐꯣꯔꯃꯨꯂꯥ ꯍꯣꯡꯗꯣꯛꯂꯁꯤ꯫ ꯐꯣꯔꯃꯨꯂꯥ ꯑꯗꯨꯗꯤ ꯏꯟꯀꯝ ꯃꯥꯏꯅꯁ ꯏꯟꯚꯦꯁꯠꯃꯦꯟꯠ ꯏꯀ꯭ꯋꯦꯜ ꯇꯨ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯗꯣꯝꯅ ꯇꯥꯜꯂꯤꯕ ꯑꯄꯨꯟꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯍꯥꯟꯅ ꯏꯟꯚꯦꯁꯠ ꯇꯧꯕꯤꯌꯨ꯫ ꯏꯟꯚꯦꯁꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯏꯟꯚꯦꯁꯠꯃꯦꯟꯠꯀ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒꯒꯤ ꯈꯦꯠꯅꯕꯗꯨ ꯑꯩ ꯍꯥꯏꯖꯒꯦ꯫ ꯀꯣꯟꯅ ꯔꯤꯇꯔꯟ ꯂꯥꯛꯀꯗꯕꯗ ꯄꯩꯁꯥ ꯊꯥꯗꯕ ꯑꯗꯨꯕꯨ ꯏꯟꯚꯦꯁꯠꯃꯦꯟꯠ ꯀꯧꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯄꯩꯁꯥ ꯀꯝꯗꯧꯅ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯒ ꯄꯥꯏ꯫ ꯃꯗꯨ パꯔꯨꯕꯗꯒꯤ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯍꯩꯔꯛꯂꯦ꯫ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯇꯥꯟꯕꯗ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯂꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯂꯩꯈꯤꯕꯗꯨ ꯏꯟꯚꯦꯁꯠꯃꯦꯟꯠꯅꯤ ꯍꯥꯏꯒꯅꯤ꯫ ꯔꯤꯇꯔꯟ ꯂꯥꯛꯑꯣꯏꯗꯕꯗ ꯄꯩꯁꯥ ꯊꯥꯗꯔꯕꯗꯤ ꯃꯗꯨ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯀꯥ ꯑꯃ ꯍꯦꯟꯅ ꯆꯥꯊꯣꯛꯄ ꯊꯛꯇꯣꯛꯄ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯏꯟꯚꯦꯁꯠꯃꯦꯟꯠ ꯍꯥꯟꯅ ꯇꯧꯕꯤꯌꯨ, ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯀꯣꯟꯅ ꯇꯧꯕꯤꯌꯨ꯫ ꯄꯩꯁꯥ ꯄꯥꯏꯗꯕꯒꯤ ꯑꯅꯤꯁꯨꯕ ꯃꯔꯝ ꯅꯣ ꯁꯦꯚꯤꯡ꯫ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯅ ꯍꯦꯟꯃꯟꯈꯤꯕꯅ ꯇꯨꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯁꯤ ꯋꯥꯗꯤ ꯋꯥꯕꯅꯤ꯫ ꯉꯁꯤ ꯋꯥꯍꯧ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯂꯣꯏꯁꯤꯟꯕꯁꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯂꯕꯗꯤ ꯍꯌꯦꯡ ꯋꯥꯕꯅꯤ ꯀꯥꯎꯒꯅꯨ꯫ ꯑꯗꯣꯝꯅ ꯇꯥꯜꯂꯤꯕ ꯑꯄꯨꯟꯕ ꯄꯩꯁꯥ ꯑꯗꯨꯒꯤ 50% ꯍꯥꯏꯕꯗꯤ ꯇꯪꯈꯥꯏꯗꯤ ꯇꯨꯡꯁꯤꯜꯂꯨ꯫ ꯃꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯋꯥꯗꯤ ꯋꯥꯒꯅꯤ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯥꯎꯒꯅꯨ ꯉꯁꯤ ꯋꯥꯔꯕꯗꯤ ꯍꯌꯦꯡ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯉꯁꯤ ꯋꯥꯍꯧ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯍꯥꯏꯕꯁꯤ ꯎꯄꯨ ꯃꯅꯨꯡꯗ ꯃꯔꯣꯜ ꯄꯩꯔꯒ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯗꯨ ꯅꯠꯇꯦ꯫ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯕ ꯄꯩꯁꯥꯗꯨꯗꯤ ꯁꯣꯛꯎꯗ꯭ꯔꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯑꯗꯨꯒꯤ ꯚꯦꯜꯌꯨꯗꯤ ꯍꯟꯊꯔꯤꯕꯅꯤ꯫ ꯄꯩꯁꯥ ꯃꯁꯤꯡ ꯍꯣꯡꯗ꯭ꯔꯁꯨ ꯃꯁꯤꯡ ꯍꯣꯡꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯄꯩꯁꯥ ꯃꯆꯥ ꯄꯣꯛꯍꯟꯒꯗꯕ ꯃꯐꯝꯗ ꯏꯟꯚꯦꯁꯠ ꯇꯧꯕꯗꯨꯅꯤ ꯁꯦꯚꯤꯡ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯏꯟꯚꯦꯁꯠ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯃꯈꯛꯇ ꯇꯧꯕꯤꯒꯅꯨ꯫ ꯃꯐꯝ ꯑꯃꯗ ꯈꯔ ꯆꯥꯏꯊꯣꯛꯑꯒ ꯏꯟꯚꯦꯁꯠ ꯇꯧꯒꯗꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯏꯁꯥ ꯐꯒꯠꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯂꯩꯕꯗ ꯈꯔ ꯑꯃ ꯏꯟꯚꯦꯁꯠ ꯇꯧꯕꯤꯔꯣ꯫ ꯑꯗꯣꯝꯒꯤ ꯁ꯭ꯀꯤꯜ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯀꯣꯔꯁꯁꯨ ꯂꯩꯕ ꯌꯥꯏ꯫ ꯃꯁꯤꯅ ꯑꯗꯣꯝꯅ ꯄꯩꯁꯥ ꯍꯦꯟꯅ ꯇꯥꯟꯕ ꯉꯝꯍꯟꯒꯅꯤ꯫ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯕꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯁꯨ ꯄꯩꯁꯥ ꯊꯥꯗꯔꯒ ꯄꯩꯁꯥ ꯃꯆꯥ ꯄꯣꯛꯍꯟꯕ ꯌꯥꯏ꯫ ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯗꯒꯤ ꯃꯔꯝꯗꯁꯨ ꯐꯖꯅ ꯈꯪꯂꯒꯗꯤ ꯄꯩꯁꯥ ꯊꯥꯗꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯩꯁꯥ ꯊꯥꯗꯕꯤꯌꯨ꯫ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯄꯩꯁꯥ ꯀꯥ ꯍꯦꯟꯅ ꯃꯥꯡꯕꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯗ ꯑꯃꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯃꯔꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯈ꯭ꯔꯦ꯫ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯒꯤ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯄꯩꯁꯥ ꯄꯥꯏꯗꯕꯒꯤ ꯑꯍꯨꯝꯁꯨꯕ ꯃꯔꯝ ꯁꯣ ꯑꯣꯐ꯫ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛꯀ ꯆꯥꯟꯅꯗꯅ ꯐꯣꯟ ꯑꯇꯥꯡꯕ ꯍꯥꯟꯅ, ꯀꯥꯔ ꯑꯇꯥꯡꯕ ꯍꯥꯟꯅ ꯂꯩꯊꯣꯛꯏ꯫ ꯅꯪꯅ ꯑꯇꯥꯡꯕ ꯀꯥꯔ ꯑꯃ ꯂꯣꯟ ꯂꯧꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤꯗꯃꯛ ꯄꯩꯁꯥ ꯃꯆꯥ ꯄꯣꯛꯍꯜꯂꯛꯀꯗꯕ ꯄꯩꯁꯥ ꯄꯥꯝꯕꯤ ꯅꯪꯅ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯒꯤ ꯀꯥꯔ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯄꯩꯁా ꯇꯥꯟꯗ꯭ꯔꯕ ꯃꯗꯨ ꯅꯪꯒꯤ ꯑꯦꯁꯦꯠ ꯅꯠꯇ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯀꯥꯔ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯄꯩꯁꯥ ꯇꯥꯟꯕꯤꯔꯕꯗꯤ ꯃꯗꯨ ꯅꯪꯒꯤ ꯑꯦꯁꯦꯠ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯑꯇꯥꯡꯕ ꯀꯥꯔ ꯁꯣ ꯑꯣꯐꯀꯤꯗꯃꯛ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅꯤ꯫
show off ꯇꯧꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯄꯩꯁꯥ ꯍꯥꯟꯅ ꯇꯨꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯕꯗꯨꯅ ꯑꯗꯣꯝꯒꯤ ꯂꯩꯅꯤꯡꯕꯗꯨ ꯂꯩꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ